ꯂꯩꯁꯅꯥꯁꯨ ꯂꯇꯥꯅ ꯇꯝꯕꯗꯒꯤ ꯊꯥꯖꯒꯤ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯇꯥꯔꯦ꯫ ꯄꯣꯏꯔꯩꯁꯨ ꯄꯥꯎꯗ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯩꯁꯅꯥ ꯀꯞꯇꯨꯅ "ꯇꯥꯇꯣꯟ, ꯊꯥꯖꯗꯣ ꯀꯔꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯃꯥꯕꯨ ꯍꯤꯡꯂꯝꯈꯤꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ..." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯗꯣ ꯀꯞꯂꯛꯏ꯫ ꯄꯣꯏꯔꯩꯁꯨ ꯊꯥꯖꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ "ꯑꯕꯦꯝ, ꯁꯦ ꯊꯥꯖ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ꯫ ꯇꯥꯇꯣꯟꯅ ꯊꯥꯖꯩ ꯊꯥꯖ ꯃꯐꯝ ꯑꯃꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ." ꯂꯩꯁꯅꯥ ꯀꯞꯇꯨꯅ "ꯇꯥꯇꯣꯟ, ꯊꯥꯖꯕꯨ ꯐꯪꯅꯕ ꯑꯃꯨꯛꯇ ꯊꯤꯕꯤꯌꯣ ꯇꯥꯇꯣꯟ." "ꯑꯕꯦꯝ, ꯁꯦ ꯇꯥꯇꯣꯟꯅ ꯊꯥꯖꯕꯨ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯅꯤꯌꯦ꯫ ꯅꯪ ꯀꯩꯒꯤ ꯋꯥꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯅ ꯊꯥꯖꯕꯨ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯤ꯫ ꯊꯥꯖ ꯍꯤꯡꯂꯝꯈꯤꯅꯤ ꯍꯥꯏꯕ ꯀꯅꯥꯃꯠꯇꯅ ꯊꯥꯖꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯅꯗꯤ ꯊꯥꯖꯩ ꯊꯥꯖ ꯍꯤꯡꯂꯝꯈꯤꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯄꯣꯏꯔꯩꯅ ꯊꯥꯖꯕꯨ ꯊꯤꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯆꯍꯤ 5 ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯒ ꯊꯣꯏꯍꯦꯟꯕꯒꯤꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯊꯥꯖꯒꯤ ꯐꯣꯇꯣ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨ-ꯄꯤꯔꯥꯡ ꯁꯤꯟꯊꯖꯔꯛꯏ꯫ "ꯊꯥꯖ, ꯉꯁꯤꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯦ꯫ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯒꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯔꯤꯒꯤ ꯌꯥꯎꯗ꯭ꯔꯤꯕꯅꯣ? ꯊꯥꯖ, ꯅꯪ ꯂꯥꯛꯑꯣ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯊꯥꯖ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯂꯇꯥꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ "ꯏꯆꯥꯊꯣꯏꯕꯤ." ꯂꯩꯁꯅꯥ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯄꯤ ꯑꯗꯨ ꯁꯠ-ꯁꯠ ꯇꯩꯊꯣꯛꯏ꯫ "ꯃꯃꯥ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯀꯨꯟꯗꯣ ꯂꯦꯡꯅꯕ꯫ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦꯅꯦ." "ꯃꯃꯥ, ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯇꯥ ꯊꯥꯖꯗꯣ ꯉꯁꯤꯁꯨ ꯃꯥꯕꯨ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ?" ꯂꯇꯥ ꯅꯨꯡꯉꯥꯏꯇꯅ "ꯏꯆꯥꯊꯣꯏꯕꯤ, ꯃꯃꯥ, ꯃꯥ ꯃꯆꯤꯟ ꯌꯥꯝꯅ ꯊꯤ꯫ ꯃꯥꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯅꯤꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯉꯁꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥ ꯀꯩꯒꯤ ꯌꯥꯎꯗ꯭ꯔꯤꯕꯅꯣ? ꯑꯗꯨꯒ ꯃꯥꯗꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯃꯤꯅꯦ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ꯫ ꯃꯃꯥ, ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ ꯉꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯊꯣꯏꯍꯦꯟꯕ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯅ ꯎꯔꯝꯃꯤ꯫ ꯕꯣꯏꯆꯥ, ꯕꯤꯛꯀꯤ, ꯄꯣꯏꯔꯩ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯕꯣꯏꯆꯥ ꯅꯣꯛꯂꯒ "ꯀꯩꯅꯣ ꯕꯣꯔꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯏꯗ." ꯕꯤꯛꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯁꯦꯡꯕ ꯉꯁꯤꯅ ꯅꯨꯡꯉꯥꯏꯕ ꯂꯣꯏꯔꯕꯅꯤꯗꯤ ꯈꯪꯖꯄꯣꯠ ꯅꯠꯇꯦ ꯃꯥꯗꯤ." ꯊꯣꯏꯍꯦꯟꯕ ꯉꯛꯅ "ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ?" "ꯍꯣ, ꯁꯤꯗꯩꯗꯤꯅꯦ ꯅꯇꯨꯅꯁꯨ ꯄꯥꯏꯁꯤꯟꯈ꯭ꯔꯗꯕꯅꯤ꯫ ꯆꯠꯄ ꯐꯥꯎ ꯅꯨꯄꯤꯗꯒꯤ ꯄꯔꯃꯤꯁꯟ ꯂꯧꯗ꯭ꯔꯗꯤꯅꯦ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩ ꯐꯥꯎꯕ ꯀꯔꯤ ꯅꯨꯡꯒꯤ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣꯗꯣ ꯌꯧꯔꯦ." ꯕꯣꯏꯆꯥꯅ ꯑꯃꯨꯛ "ꯑꯁ ꯏꯕꯣ, ꯅꯪꯒꯤꯗꯤ ꯈꯔꯕꯨ ꯐꯩ. ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯀꯕꯣꯛꯅꯤ ꯄꯣꯛꯂꯤꯁꯦ." ꯕꯤꯛꯀꯤꯅ ꯕꯣꯏꯆꯥꯗ ꯌꯦꯡꯗꯨꯅ "ꯀꯩꯅꯣ ꯅꯣꯏ ꯁꯥꯏꯗꯨꯕꯨ ꯀꯕꯣꯛ ꯌꯣꯜꯂꯕꯣ? ꯑꯁ, ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯀꯕꯣꯛ ꯄꯣꯛꯂꯤꯕꯗꯨꯗꯤꯅꯦ ꯆꯥꯕ ꯌꯥꯕ ꯀꯕꯣꯛꯇꯣ ꯅꯠꯇꯦ ꯍꯥꯏꯕ. ꯆꯤꯟꯒꯤ ꯀꯕꯣꯛꯅꯤ." "ꯑꯗꯨꯕꯨꯗꯤ ꯄꯣꯛꯀꯅꯤ ꯍꯥꯏꯕ ꯅꯍꯥꯟꯅ ꯈꯪꯂꯕꯅꯤ. ꯃꯆꯤꯟꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯅꯨꯄꯤꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯅꯕꯅꯤ. ꯅꯪꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯆꯤꯟꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯗꯥꯏꯅꯦ?" "ꯑꯗꯨꯅꯔ ꯈꯪꯗꯦꯃꯤ, ꯃꯆꯤꯟꯗꯤ ꯀꯜꯂꯦ. ꯑꯁ, ꯅꯥꯀꯣꯡꯗꯒꯅꯦ ꯂꯁꯤꯡ ꯃꯦꯜꯂꯒꯅꯦ ꯇꯨꯝꯕꯁꯦ ꯐꯅꯗꯤ ꯌꯥꯝꯂꯕꯅꯦ ꯑꯩ." ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯄꯣꯏꯔꯩ ꯌꯥꯎꯗꯦ. ꯃꯥꯒꯤ ꯊꯣꯛꯄ ꯎꯪꯗꯨꯅ ꯂꯩ꯫ ꯕꯤꯛꯀꯤ ꯄꯣꯏꯔꯩꯗ ꯌꯦꯡꯗꯨꯅ "ꯀꯩꯅꯣ ꯁꯤꯅ ꯎꯪꯗꯨꯅ ꯁꯨꯝ ꯂꯩꯔꯤꯁꯤꯅ?" "ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯈꯜꯂꯤꯁꯦ. ꯃꯊꯪꯗꯤ ꯃꯥꯒꯤ ꯇ꯭ꯔꯟꯅꯤꯅ." ꯄꯣꯏꯔꯩ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ "ꯑꯩꯗꯤ ꯂꯨꯍꯣꯡꯅꯔꯣꯏꯗ." "ꯑꯦ, ꯀꯩꯒꯤ?" "ꯂꯝꯕꯣꯏꯔꯒꯦ ꯇꯧꯕ." "ꯑꯦꯁ, ꯌꯥꯝ ꯃꯥꯜꯂꯦ, ꯄꯛꯇ꯭ꯔꯦ." ꯑꯁꯨꯝꯅ ꯃꯔꯨꯞꯁꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯣꯝꯗ ꯂꯩꯁꯅꯥꯁꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯅꯕ ꯍꯥꯏꯗꯨꯅ ꯀꯨꯟꯗꯣ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯂꯦꯡꯂꯝꯃꯤ꯫
ꯀꯨꯟꯗꯣ ꯂꯦꯡꯕꯁꯨ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯐꯤꯕꯥꯔꯦꯜ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯛ ꯏꯜꯂꯝꯃꯤ꯫ ꯂꯩꯁꯅ ꯃꯄꯥꯅ ꯆꯥꯛ ꯏꯜꯂꯛꯄꯗꯨꯗ ꯀꯞꯊꯣꯔꯛꯏ꯫ ꯐꯤꯕꯥꯔꯦꯜ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ "ꯏꯆꯥꯊꯣꯏꯕꯤ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯉꯁꯤ ꯏꯄꯥꯅ ꯏꯜꯂꯤꯕ ꯆꯥꯛꯁꯦ ꯑꯁꯤ ꯆꯥꯗꯨꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯏꯆꯥꯗꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯤꯕꯥꯔꯦꯜꯗꯨ ꯀꯞꯂꯛꯏ꯫ ꯂꯩꯁꯅ ꯀꯞꯂꯝꯃꯤ꯫ ꯂꯇꯥꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ꯫ "ꯏꯆꯥꯊꯣꯏꯕꯤ, ꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ ꯏꯆꯥꯗꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯏꯟꯕꯤꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯀꯞꯅ ꯀꯞꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯂꯩꯁꯅꯥꯁꯨ ꯀꯦꯕ ꯍꯧꯔꯝꯃꯤ꯫ ꯏꯁꯩ ꯁꯛꯄꯁꯨ ꯍꯧꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯕꯣꯔ ꯂꯥꯛꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯐꯣꯇꯣ ꯀꯥꯞꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯔꯤ ꯃꯇꯥ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯆꯪꯉꯛꯇꯨꯅ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯣꯔꯁꯨ ꯃꯥꯟꯇꯣꯞ ꯃꯌꯥꯏꯗ ꯊꯣꯛꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯩꯅꯥ ꯊꯣꯛꯄꯒꯤ ꯄꯨꯡꯐꯝꯗꯨꯁꯨ ꯌꯧꯔꯛꯂꯗꯨꯅ ꯃꯧ ꯑꯃꯅ ꯂꯩꯁꯅꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯂꯩꯁꯅꯥ ꯃꯄꯥꯗꯒꯤ ꯕꯣꯔ ꯅꯤꯔꯗꯨꯅ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯊꯣꯛꯈ꯭ꯔꯤ꯫ ꯂꯩꯁꯅꯥꯒ ꯊꯣꯏꯍꯦꯟꯕꯒꯤꯒ ꯂꯨꯍꯣꯡꯕꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯇꯥꯅ ꯌꯦꯡꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯂꯩꯁꯅꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯅꯪꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯗꯤ ꯁꯔꯨꯛ ꯌꯥꯕ ꯐꯪꯗ꯭ꯔꯦ"꯫ ꯑꯁꯤ ꯈꯟꯅ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯈꯪꯍꯧꯗꯦ ꯄꯣꯏꯔꯩꯒ ꯈꯪꯊꯦꯡ ꯊꯦꯡꯖꯤꯟꯅꯩ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯀꯨꯞꯂꯝꯕ ꯐꯤ ꯑꯗꯨ ꯃꯈꯥꯗ ꯇꯥꯈꯤ꯫ ꯄꯣꯏꯔꯩ ꯃꯈꯥꯗ ꯇꯥꯔꯤꯕ ꯐꯤ ꯑꯗꯨ ꯂꯧꯈꯠꯇꯨꯅ "ꯁꯣꯔꯤ, ꯑꯩ ꯎꯖꯍꯧꯗ꯭ꯔꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯌꯥꯝꯅ ꯉꯛꯅ "ꯊꯥꯖ"꯫ ꯊꯥꯖ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠꯇꯒꯤ ꯐꯤ ꯑꯗꯨ ꯂꯧꯗꯨꯅ ꯆꯦꯟꯈꯤ꯫ ꯄꯣꯏꯔꯩꯁꯨ ꯊꯥꯖꯅ ꯆꯦꯟꯈꯤꯕꯗꯨꯗ ꯇꯥꯟꯅꯔꯛꯏ꯫ ꯄꯣꯏꯔꯩ ꯇꯥꯟꯅꯔꯛꯇꯨꯅ ꯊꯥꯖꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞꯐꯥꯗꯨꯅ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯐꯝꯗꯒꯤ ꯂꯣꯠꯂꯤꯕ"꯫ ꯊꯥꯖ ꯃꯤꯠꯂꯨꯕꯤꯔꯥꯡ ꯏꯍꯧꯅ "ꯇꯥꯇꯣꯟ, ꯑꯩꯕꯨ ꯊꯥꯗꯣꯛ, ꯑꯩꯗꯤ ꯃꯤꯍꯥꯠꯄꯤꯅꯤ"꯫ "ꯅꯪꯅ ꯃꯤꯍꯥꯠꯄꯤ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤꯗꯤ ꯅꯍꯥꯛꯁꯦ ꯊꯋꯥꯏꯅꯤ ꯊꯋꯥꯏ, ꯇꯥꯇꯣꯟ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯍꯥꯏꯌꯨ ꯊꯥꯖ, ꯅꯪꯅ ꯏꯐꯝꯗ ꯌꯦꯡꯂꯤꯕ ꯆꯥꯡꯌꯦꯡꯁꯦ ꯀꯔꯤ ꯆꯥꯡꯌꯦꯡꯅꯣ"꯫ ꯊꯥꯖ ꯀꯞꯇꯨꯅ "ꯇꯥꯇꯣꯟ, ꯅꯪ ꯑꯩꯕꯨ ꯀꯥꯎꯔꯣ. ꯑꯩꯗꯤ ꯇꯥꯇꯣꯟꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ. ꯇꯥꯇꯣꯟ ꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯃꯤꯍꯥꯠꯄꯤ ꯑꯃꯕꯨ ꯃꯄꯨ ꯑꯣꯏꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯥꯝꯃꯣꯏꯌꯦ. ꯊꯥꯖ, ꯅꯪꯅ ꯃꯤꯍꯥꯠꯄꯤ ꯑꯣꯏꯔꯤꯕꯗꯨꯁꯨ ꯅꯪ ꯅꯁꯥꯒꯤ ꯏꯖꯠ ꯀꯟꯖꯅꯕꯅꯤ. ꯅꯪꯗꯤ ꯊꯧꯅꯥ ꯂꯩꯕꯤ ꯃꯩꯇꯩ ꯆꯅꯨꯔꯥꯅꯤ, ꯃꯩꯇꯩ ꯆꯅꯨꯔꯥ. ꯇꯥꯇꯣꯟ. ꯊꯥꯖ, ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ. ꯍꯟꯗꯛꯀ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯁꯤꯒ. ꯄꯣꯏꯔꯩꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯥꯖꯅ ꯄꯣꯏꯔꯩꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯜꯂꯤ. ꯑꯗꯨꯒ ꯃꯉꯛꯇꯨ ꯍꯥꯏꯗꯨꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯤ. ꯊꯥꯖ ꯄꯣꯏꯔꯩꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ. ꯁꯣꯝꯗꯁꯨ ꯂꯩꯁꯅꯥ ꯂꯩ ꯀꯣꯏꯅ ꯀꯣꯏꯅ ꯊꯥꯖꯕꯨ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯊꯥꯖꯕꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ. ꯂꯩ ꯀꯣꯏꯕꯁꯨ ꯂꯣꯏꯔꯗꯨꯅ ꯀꯨꯟꯗꯣ ꯑꯅꯤꯗꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯐꯖꯅ ꯍꯨꯛꯂꯝꯃꯤ. ꯕꯣꯔ ꯁꯤꯟꯅꯕ ꯑꯗꯨꯅꯁꯨ ꯀꯨꯟꯗꯣ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯍꯟꯗꯨꯅ ꯀꯨꯟꯗꯣ ꯑꯗꯨ ꯂꯩꯁꯅꯥꯒꯤ ꯉꯛꯁꯝꯗ ꯅꯤꯡꯊꯤꯖꯅ ꯍꯨꯛꯂꯝꯃꯤ. ꯄꯟꯕꯒꯗꯣ ꯐꯖꯅ ꯁꯦꯝꯕꯤꯔꯝꯃꯤ. ꯊꯣꯏꯍꯦꯟꯕꯅ ꯀꯨꯟꯗꯣ ꯑꯗꯨ ꯄꯟꯕ ꯑꯗꯨ ꯁꯦꯝꯕꯗꯨ ꯎꯔꯒ ꯃꯌꯥꯝ ꯑꯗꯨ ꯅꯣꯛꯂꯝꯃꯤ. ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯗꯨꯅ ꯕꯣꯔ ꯀꯩꯅꯥ ꯑꯣꯏꯔꯤꯕ ꯑꯅꯤ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯀ꯭ꯋꯥꯂꯥꯅꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯊꯣꯏꯗ꯭ꯔꯤꯡ ꯏꯟꯅꯔꯝꯃꯤ. ꯕꯣꯔ ꯃꯌꯨꯝ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤ. ꯂꯩꯁꯥꯕꯤ ꯑꯃꯅ ꯊꯣꯏꯍꯦꯟꯕꯕꯨ ꯐꯨꯔꯝꯃꯤ. ꯕꯣꯏꯆꯥꯅ "ꯑꯃꯨꯛ ꯐꯨꯗ꯭ꯔꯁꯨ ꯅꯣꯏ ꯀꯩꯅꯥꯅ ꯑꯗꯨꯝ ꯉꯝꯗꯧ ꯂꯩꯔꯕꯅꯤ. ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯤꯕꯨ ꯊꯤꯔꯗꯤꯅꯦ ꯅꯨꯄꯤꯅ ꯑꯗꯨꯝ ꯉꯝꯕꯅꯤ". ꯕꯣꯏꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ.
ꯕꯣꯔꯁꯨ ꯆꯠꯈ꯭ꯔꯦ꯫ ꯕꯣꯔ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯣꯏꯔꯩ ꯆꯪꯉꯛꯏ꯫ ꯂꯩꯁꯅꯥ ꯄꯣꯏꯔꯩꯕꯨ ꯎꯕꯗ "ꯇꯥꯇꯣꯟ, ꯅꯪ ꯉꯁꯥꯏꯒꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ?" ꯄꯣꯏꯔꯩ ꯅꯣꯛꯃꯤ ꯇꯧꯗꯨꯅ "ꯅꯅꯝꯃꯒ ꯂꯩꯔꯨꯏꯅꯤ." ꯂꯩꯁꯅꯥ ꯉꯛꯅ "ꯀꯅꯥꯅꯣ ꯏꯅꯝꯃ ꯍꯥꯏꯗꯤ?" "ꯅꯅꯝꯃ ꯃꯁꯛ ꯈꯪꯅꯤꯡꯕ꯭ꯔꯣ?" "ꯈꯪꯅꯤꯡꯉꯦ ꯇꯥꯇꯣꯟ." "ꯑꯗꯨꯗꯤ ꯅꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯨ." "ꯃꯤꯠ ꯎꯏꯁꯤꯟꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ?" "ꯌꯥꯗꯦꯕꯁꯦ, ꯎꯏꯁꯤꯜꯂꯨ." ꯂꯩꯁꯅꯥꯁꯨ ꯃꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯄꯣꯏꯔꯩ ꯊꯥꯖꯕꯨ ꯂꯩꯁꯅꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯍꯜꯂꯤ꯫ ꯄꯣꯏꯔꯩ ꯅꯣꯛꯃꯤ ꯇꯧꯗꯨꯅ "ꯌꯥꯔꯦ, ꯄꯥꯡꯊꯣꯛꯑꯣ ꯕꯦꯕ." ꯂꯩꯁꯅꯥ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯏ꯫ ꯊꯥꯖ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯉꯛꯅ "ꯊꯥꯖ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯊꯥꯖꯁꯨ ꯀꯞꯇꯨꯅ "ꯂꯩꯁꯅꯥ" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯁꯅꯥꯕꯨ ꯀꯣꯜꯂꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯊꯥꯖꯕꯨ ꯆꯦꯟꯅ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯊꯥꯖꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯇꯨꯅ "ꯅꯪ ꯅꯍꯥꯟꯃꯈꯩ ꯀꯔꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯀꯩꯒꯤꯅꯣ ꯃꯔꯥ ꯂꯩꯔꯕꯤ ꯑꯃꯒꯨꯝ ꯂꯣꯜꯂꯤꯕꯅꯣ?" ꯄꯣꯏꯔꯩꯅ "ꯍꯟꯗꯛꯇꯤ ꯅꯅꯝꯃꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯣꯠꯈꯤꯗꯅꯕ ꯉꯁꯤ ꯆꯦꯜꯍꯧꯔꯒꯦ." ꯂꯩꯁꯅꯥ ꯄꯣꯏꯔꯩꯗ ꯃꯃꯤꯠꯇꯣ ꯄꯩꯔꯞ ꯌꯦꯡꯗꯨꯅ "ꯀꯌꯥꯗ ꯃꯃꯥ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯅꯣ? ꯃꯥꯏ ꯊꯥꯕ ꯍꯥꯏꯁꯤꯅꯤ." "ꯃꯥꯏꯁꯦ ꯊꯥꯗ꯭ꯔꯗꯤ ꯅꯅꯝꯃꯁꯦ ꯑꯃꯨꯛ ꯂꯣꯠꯈꯤꯅꯤꯌꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯂꯩꯁꯅꯥꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯂꯩꯁꯅꯥꯅ ꯀꯥꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯊꯣꯏꯍꯦꯟꯕꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯜꯂꯝꯃꯤ꯫ "ꯉꯁꯤꯗꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯦꯀꯣ?" ꯂꯩꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ "ꯑꯣꯏꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯊꯣꯏꯍꯦꯟꯕ ꯂꯩꯁꯅꯥꯕꯨ ꯍꯧꯒꯠꯄꯤꯗꯨꯅ "ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯈꯣꯏꯔꯝꯃꯤꯕꯅꯣ? ꯅꯪꯒꯤ ꯃꯐꯝꯗꯤ ꯁꯤꯗ ꯅꯠꯇꯤꯌꯦ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ "ꯌꯥꯝꯕꯨꯡ, ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯥꯝꯕꯨꯡꯒꯤ ꯅꯊꯥꯅꯨꯡ ꯑꯁꯤꯗ ꯂꯩꯖꯒꯦ꯫ ꯅꯪꯗꯤ ꯌꯥꯝꯕꯨꯡꯒꯤ ꯊꯋꯥꯏꯅꯤ꯫ ꯌꯥꯝꯕꯨꯡꯅ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯕꯨ ꯏꯊꯥꯅꯨꯡ ꯑꯁꯤꯗ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯗꯣꯏꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯨꯄꯤꯃꯥꯕꯨ ꯊꯥꯡꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯂꯥꯏꯠꯇꯨꯁꯨ ꯑꯣꯐ ꯇꯧꯈꯤ꯫ ꯁꯣꯝꯗ ꯄꯣꯏꯔꯩꯒ ꯊꯥꯖꯒꯁꯨ ꯆꯦꯜꯂꯝꯃꯤ꯫ ꯄꯣꯏꯔꯩ ꯊꯥꯖꯒꯤ ꯇꯝꯄꯥꯛꯇ ꯍꯤꯞꯊꯗꯨꯅ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯡꯁꯤꯅ ꯃꯃꯤꯠꯀꯨꯞꯇ ꯌꯦꯡꯖꯔꯤ꯫ ꯊꯥꯖ ꯅꯨꯄꯥ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯏ꯫ "ꯀꯩꯒꯤꯅꯣ ꯅꯃꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯤꯗꯨꯅ? ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯃꯤꯠ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ." "ꯇꯥꯇꯣꯟ, ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ." ꯄꯣꯏꯔꯩ ꯊꯥꯖꯕꯨ ꯀꯣꯟꯗꯨꯅ "ꯇꯥꯇꯣꯟꯒꯤ ꯊꯋꯥꯏ, ꯇꯥꯇꯣꯟꯅ ꯅꯪꯕꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯊꯥꯗꯣꯛꯂꯨꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯊꯃꯣꯏ ꯑꯅꯤꯗꯨ ꯑꯃꯠꯇ ꯑꯣꯏꯈꯤ꯫ ꯍꯧꯖꯤꯛ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯋꯥꯔꯤ ꯆꯥꯡꯌꯦꯡ ꯑꯔꯣꯏꯕ ꯁꯔꯨꯛ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯈꯤꯕ, ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯨ꯫